Board of Secondary Education Manipur Bosem na Louba Class 10 examination Punna Maheiroi Lishing kuntraga ka chache taraga mangana Saruk Yaduna Ngasidagi Pangthokpa HOUKHRE Bosem na Louba handak chahi Class 10 examination ngasi ayuk pung mapandagi HOUKHRE examination asida Saruk yagadaba Maheiroi sing ayuk angan badagi hauna makoi ge examination center singda laknakhe examination ase kanglun chumna Pangthoknaba Bosem na mangjongnana thaurang kaya paikatuna akan mamongda honore Police personnel singnasu pamdaba thaudok sing thoktanaba examination center singi akoibada ngak senbagi thabak chathakhe chingi center humfu humdoi amadi tamgi center marifutara mathoi punna center chamga yangkhai mari da pangthokliba examination asida lengake Maheiroi singi Maheiroi Lishing mapan ga chamaga taraga mapan adet school ge Maheiroi Lishing amaga chahum taraga manga Lanai Maheiroi singi Maheiroi Lishing kuntaret ka janipan marifu mathoi Punna Maheiroi Lishing kuntraga taret ka chatret taraga mangana examination asida saruk yare Hauzik fawbagi oinadi examination asida pamdaba thaudok sing thokpagi paw leitre Hirambasiga mari lainana TOMTV gi deputy editor Khagokpam Nabakumar dagi pawdum ama loginase Ngasidagi Yaduna Board of Secondary Education Manipur na Louba Class 10 ge examination tongan ba ching amasung tamgi center chamaga yangkhaiga mari romda mai pangna chathava HOUKHRE imphal gi tongan ba mafam singda koina satuna khode yengma matamda hariba examination ase yamna ingna singna pangthokpa gi mami yamna chauna tari nakala maromda hariba exam asida pamdaba thodok thoktana bagi damakta khoi exam center singi akoiba sing asida Manipur police yauna tongan ba khoi gi CSO singi khoi gi organization singi kangbuna yamna section ngak sen bagi mongsu uba fangdi Amaromda hariba tongan center sing asida akoigi magi school singi oja singna yamna section na hariba exam thariba Maheiroi sing ase nataba pambai sinna dabinda makta yamna section na ngak sen bagi mami su oiri handak pangthokliba class 10 gi examination asida akoina fangba matungina akoi chaurangna Maheiroi Lishing kuntraga taret ka chatre ka taraga mangarom hariba examination asida koigina koigi thari hariba examination asigi manungda hadaki irang asina maram moiduna lanjenari ba Maheiroi Lishing amarom hariba exam asida thabaga loinana makoigi examination fee na singbase Board of Secondary Education Manipur na komthokkibagi pausu ngarang pangthokkiba paugi form of the board ki koigi chairman na phongthokkiba wafam leire maram aduna ngasidagi hauna sathariba adunglaba class 10 gi examination ase yamna mai pakna akoi chathabagi mongsi uba fangi hiramastigi matangda paudam zariba naresh ka loinana Nabakumar Khagokpam Times of Manipur Imphal